पाउचेद युम्फम उइबा मर उइबा पाउ खरा अपडेट तौजरी तारा मंगा सुबा इंडिया की प्रेसिडेंशियल इलेक्शन दा एनडीए की मेरेप द्रौपदी मुर्मू न माई फाक्तुना अहानबा इंडिया की नुपी प्रेसिडेंट ओइरगनी सलीबा था असिगी तारागा निफान दा पांगथोखिबा इंडिया की तारा मंगा सुबा प्रेसिडेंशियल इलेक्शन दा एनडीए अमदी नन एनडीए की पॉलिटिकल पार्टी निफोगमरी न सौगलिबा द्रौपदी मुर्मू न ngasi मिखल की वोट मसिंग थीबा लोइदुना भागना ऑपोजिशन की मेरेप जसवंत सिन्हा पो माइथी पीदुना इंडिया की तारा मंगा सुपर प्रेसिडेंट की मेरेप माई पाखरे ngasi ayuk pung taraga mathoi tabu matamda न्यू दिल्ली की पार्लियामेंट हाउस की रूम नंबर 63 द प्रेसिडेंशियल इलेक्शन की अहानबा राउंड की भोट मसिंग थीबा हौखे अहानबा राउंड की एमपी सिंह की अपुनबा वोटर सट्रेट निफुगा निपान मसिंग थेगे अहानबा राउंड की भोट मसिंग थीबा लोइसलकपदा एनडीए की कैंडिडेट ओइरिबी ट्राइबल कैंडिडेट द्रौपदी मुर्मू सही हुमफुगा मरिना पुनः भोट मसिंग चमंगा निफु फंगे आरिबा भोट मसिंग चमंगा निफु असिगी भोट की वैल्यू असि पुनः लाख हुम लिसिंग हुमफुद्रा निपाने अहानबा राउंड की भोट मसिंग थीबा लोइसलकपदा यूपीए की कैंडिडेट ओइगिबा जसवंत सिन्हा न पुनः भोट मसिंग चनी सुमने निपान फंगे माना फंगिबा भोट मसिंग चनी सुमने निपान अदुगी वैल्यू अदुना पुनः भोट मसिंग लाख अमा लिसिंग निफु गमंगा चात्रोंगने अहानबा राउंड की भोट मसिंग थीबा लोइगिबा एनडीए की मेरेप द्रौपदी मुर्मू न यूपीए की मेरेप जसवंत सिन्हा दगे पुनः भोट मसिंग चहुम कुट्रागनी तो हेंदुना चली लोइनदा एनडीए की कैंडिडेट द्रौपदी मुर्मू न भोट वैल्यू मसिंग दसु यूपीए की मेरेप जसवंत सिन्हा दगी भोट की वैल्यू मसिंग लागनी लिसिंग कुट्रागनी तो चामरी हेंदुना चटके पांगथोकलिबा इंडिया की तारा मंगा सुबा प्रेसिडेंशियल इलेक्शन असिदा एनडीए अमसुंग नन एनडीए की तोगान तोगान पॉलिटिकल निफुगा मरीना प्रेसिडेंट की मेरेप ओइकिबा द्रौपदी मुर्मू सवटकिबना ngasi की मिखल की फंड द्रौपदी मुर्मू ने यूपीए के मेरेप जसवंत बो माइतीबा पिरमदुना माई फाखरे मखतारकवा अतोप पाउदा MGNREGA की पंदुना लेरिबा सेनफम जंग थादोक्त्रबदी नेशनल हाईवे थिंगबगी खोंजंग लाकदौरे थासिगी लाकलिबा जुलाई कुनगा मरी फावगी मनुंगदा MGNREGA की पंदुना लेरिबा सेनफम जंग थादोरक्त्रबदी नुमित अदुगी अहिंग नोंयाइतगी नेशनल हाईवे अनि थिंगबगी खोंजंग चांगसिलागिनी आइना ऑल मणिपुर MGNREGS implementing agency committee की को कन्वेनर मार्क प्रौना ngasi पांगथोकवा पाउगी मिफम अमदा फोंदोखरे ngasi इम्फाल की मेजर खुलदा लेबा मणिपुर प्रेस क्लब दा पांगथोकवा पाउगी मिफम अदुदा कमिटी हसिगे कन्वेनर एम मरिकान अमद अतै मेंबर कयासु सरुयागे को कन्वेनर मार्क प्रौना मखातारादुना फाइनेंशियल ईयर लिसिंग अनि कुनमाथोय कुनिथोय अमरी लिसिंग अनि कुनिथोय कुलुमथोय की होइना MGNREGA की पिथोकपम थोकवा वेजेस के सेनपम चिंगसुना पिथोकतना लैरे लाइबिलिटीज द नुमित जंखै ग मंगानी की थबक सोखिबगी मनुंगदा चिंगी होइना नुमित मंगानी दगी हेना सुदना लैरे स्टेट गवर्नमेंट चौराकना लुपा क्रोर्स अनि कुंथ्रारोम थादोरख्रबसु हारिबा सेनफम सिंग असि चिंगी होइना फंगबंगमतना लैरे कन्वेनर एम मरिकाना फोंदोखिबदा सेंट्रल गवर्नमेंट पुना क्रोर सरी यंखै ग तरुक लाख निफुगा मपन खरा हेना थादोरख्रे आरिबा सेनफम सिंग असि स्टेट गवर्नमेंट हेक फंगबगा नुमित उमनि फावबगे मनुंगदा थादोकदबनी आइबो वफम लैरबसु ngasi fawa kari mata haidana thadokdana lairi hiramasi ki matang da mari lainaba minister dasu haijakiba laikre maramatu da lakliba julai kunmari fawa ki manungda harba senpam sing ase thadok pinana balaga na hona biyo kari gamba harba nubit asi fawa ki manungda thadokdaba tarabade nubit asi ki ahing nong yaida ki national awe ani thingbagi khongjang changsilagani abo wafam sing phongdoke nagala maromdana IR vigrizal aidogu aiduna khongjang changsin gre ngase yupung taraga mathorum tapa matamda BJP na lusing balengak asigi minister N Birena hokiba jun thada tara suba amsung taraga mathoi suba Indian Reserve Battalion IR vigrizal lagthokani ana thaja piki badu khudakta lagthok view haina luang sangpam da leiba CM gi jungi gate tamna changsiluba candidate sing anga police station gi wosina lusing ba timamara tankhai kre loina da khongjang loi hom su phajin kre hari खोंजंग संगसिन बद सरुक याकिबा कैंडिडेट अमन हाइकिबदा नाहसंग बथब फिगनि अनलेगा न थबक कविरग सांगलब सही क्या आइदोक फिदबा असिना नाहसंग पुंजी मखनदब खोंथांगनि अंदक सही की मेथादा जुन थागि मनुदा IRV गे रिजल्ट लाउथोकनि अन लाउथोखरग ननसिन तमसिन थंपा सि यानिंगदे आथुबा मतम त कंडीशन थमदना फाजिन खिबा मखोय हम थादोरकदबने खोंजंग संगसिन बद याकिबा मखोय हम फाजिलग इरांग असि नमथगदब नते लैगा गसि चीफ मिनिस्टर न आइदोखिबा वफम गाफि हाइके कोविड की खुदों चाब लौरग पोचै की मबल तांगना योनबीगनो कांगलै लमदम असदा अमुक नौना सादोरकलिबा COVID-19 असिदा लैंगा की मैकेदगी थमोय सेंगदब मानबा थाहुं की मतौ असि मियामना पेनद्रे मरमदि मतम कुइना लैना असना लेसिलकपा मियामना नोंगम नोंगबगी कोमथोरकपा उसिनरक्तब मतम असिदा लैंगा नोंगबगी पॉजिटिव ओइबा मसिंग लाउथोकबदा इम्फाल ईस्ट इम्फाल वेस्ट थौबाल बिष्णुपुर नसिंगबा मसितमक हारगा लैगाय अमदि चपचाबा ममी मथा फंदबा असिना
yamna khudong chadaba mamayong nare aina PPCM ge convener publicity committee laihuram jaintana fresh ta thatorok chero lamda phongdorgle zero lasida lamda masigi miyo ambasuro nomlaga nomagi sara tanjariba hingnana bagi lanpham thengna riba ngaktane masida satok sajin tawbada kathil chatpana singba singda khangdabadagi changsinaruba kayane maduna thamoide hena mi paiba pokhalle marmaduna hanagum lekai mamingna singba chapchana lauthok aninge asina tragadi sokna samnarubada mathang mathak launa bagi lambi oiragloi haingai leite yum yum da home quarantine tholiba asisu amna khudung thingai oibaga loinana amana masing engana bagi masa ko herakli madu di lamdam masigi lekai lekai da lairiba yum sing asi covid ki SOP khudong chaba fangliba asi khara khaktani maka tarakwa atopa pauda doctor amana lairiba singi da UP government da lufa crore satruklongi maral mathum donate tawgre laibaga sida miyoba khunai ki da lairiba singi da kathok laba miyoy kya ama lairi makhoi singa do ki marak da Uttar Pradesh ki Moradabad district ki doctor Wairifa Arvind Gofana lairiba singi da ma ki laijaba maram matum punamak state government da dan tawgre mana dan tawriba maram matum singa du sarok na lupa crore satruklom ki waigani aina fanare mak doctor waina hau ki ba sahi yang khairom si thabak tawduna laki magi maral sing adu dan tawkra pamatung Arvind Kurban Kumarna phongtho ki bada masi wari pasi mangna sahi kun manga gi mamang da lawkra bani haike panbaya badi doctor asina covid-19 ki lockdown matam da state asigi khongkang yang khairom adopt tawduna lemna khudong chaba kaya miyam da fangan ki bani mana state asida level laira singbo free education pipa amadi hena faba laying pathamna sing bagi sin lang basu taw ki bani mak leva ka sigi president marina makoi makoi ki matam da ikai khumna bot pasu laikre maki nufi masanifa ani amadi masanafi ani haujek maka loina na hingminari maraka sidam hangna dan tawriba maral matum sing adu ki chap saba mamal kyalo lepthok na bagi member mangana saba committee ama siam kri haire Chandel district da yungawwa khanabada mayoi ama sire ngarang yum sagai chanamit ki nogalamdai pung amaka makharum taba matamda Chandel district ki Jakpi Karong police station ki makhada laiba wargoirin village da nufa ama yungawwa khanaba khamba sanglupada nongmena kapada ki sire nufa amana sokla haire sira barapa atu ki maming SR Koning tha saikun ka taruk afukwa SR Rajesh ofopot village dagini sokla nufa atu ki maming ke el bilab apokpa ke el runlel wargoirin village dagini haire Palisdagi fangpa pau ki matung inna khanaba du rolen gi jumbarak tapung amaka makarum taba matamda yudhak tuna laiba khunja ahung ki marakta khanaba adu thoki bane koning tha amasung bilab khanaba adu da yawpanate khamba changlobada khunja ahung madu ki marakta samlung sahi nifu gamang anam haki license double barrel breast loading DBBL ganna kap lakmane koning tha mafam adu da kudak da siki adu ga bilaf na maruna fanduna soke Asok badu sugunu ostan da laying na bafuhat ki aduga asi baksang adu da jenim smoke ta thamke namai kalom banufa adu lord khay amasung Jakpi Karong police station da thawdok adu kamari dainana case amari start tawkhre an police da ki phangpa pauna haire laiga ki go to hills ani suba tangak na singtam samnare singi development ki tokhaiba budget sembiu artifom All Tribe and Indigenous Peoples Organization of Manipur artifom na PCP laiga ki ani suba tangak ki go to hills asina singtam ani ki barakta samnaba ngamnan bada nungai fa phongtok pagaloina la lakliwa assembly session asida singki oi budget putok na puhuna rabadi simi sin hiana kana ba piba ngamgani ana organization asigi president W Singlai ge chero la manhaire organization asida laingak na tawriba development program lufa crore 37.34 ki senpam oiwa project contract adak ta sangka khiwa asna tribal ki development affairs ta laingak na lokhaliwa made lufa crore 51.52 ki tongan wa ministry sing agriculture, horticulture, health, social welfare amadi education da kana ba yamna pire masi housing lairiba BJP lenga kilusing ba NPN bo lenga na singi khalaga phantha thokpani lenga na singi oiba budget chamrabadi hena singde development for kani haire nakala marom da cabinet mifam na VDF singi yai fanana ba thabak kaya paikana na ba made MRRV logo da BDF singi chada tara reservation toba aba fikre si minister NPN bo BDF singna ngamkai leitana thagat fa phong dokre ngasi nung tilpung baru makai tapa matamda si minister NPN na chair lokutuna state cabinet mifam pang thokre mifam masda agenda kya gi matang da khana ki baga loina village defense force BDF singi tongan wa sanagang lon tara cabinet na pass taw ka loina BDF singi jai fathaurang ki tabak law kana wa polisa madi RV gi lokbada chada tara BDF singi jabasan pipa ki ava fikre ngasi ge cabinet mifam na kumza lising ani kuni thoi kolum doi dagi e budget chanhana da bagi ava so pi ki baga loina Autonomous District Council ADC taruk leiramba du tarada hengkat bagi ayaba fikre
ngasi ki cabinet mifam aduda autonomous district council ki caretaker lokthokpa urban local body singi su caretaker system lokthokpa gi aba pikre adoge ADC amri municipality ki election October thada pangthokpa haina lepkre adoba panchayat election pangthokpa gi matamdi lepkide ngasi ki cabinet mifam na BDF ki chana kanglunda ahongba khara thamkre mifam na BDF si manipur ki law and order miyam ki punsi amate lantham ngakpuda asopa tawdang loriba yamna important oiba force amane maduna sahi kuding ki lupa chamanga increment piba police RV amade MR lawada chada tara reservation piba hana BDF singi nomaising amade holiday suti firam daba adu sahi amada numit tara ka mangani suti piba sahi ni van BDF oina thabak tawrok labadi corporal the promotion piba sahi tara ka taruk service tawrok laba BDF forces sing the sergeant the promotion piba sahi kuding ki BDF singi physical amade health checkup tawwa BDF singi mathak da karigumba charge ama lakwa matamda tha amagi matam piduna DIG amadagi thijinbada fanglakba report ki matungin action lawa mathawning thina pangthokpa Manipur police MR amadi RV persons in the state amadi national ki thakta mana pibagom mathawning thina pangthokpa BDF persons in the su mana piba health program ki manung chana BDF persons the chief minister ki haksel ki tengpang card amadi Ayushman Bharat piba amasung BDF sing service record thamna service book sembal loinana service rule amadi atai sembada su cabinet ayaba pikre Amrom da ngasi cabinet mifum na BDF lising tara sukna yang kai kita magda kandona yai fa tharang kita tabak kaya pai kanana ba cabinet wari block hiva asida chief minister and Birenbo all money for BDF welfare association ki mai kai dagi ngam kai leitana thagat fa phong dokre and Biren money for chief minister ye ko erpadagi BDF singna high group manada yum dona fanglamba honor yum tengkang ani rakta hengat viduna ration money yauna thada lupa lising tara jamanga fangan ge masida natna BDF singi jai fa thorang ki thabak kaya packet kani aduna thajaba fikhiba do ngasi cabinet mi from the past tawduna thabak to on thokna na bo na birakpa asida chief minister N Biren atai cabinet minister sing amadi mari leinaba official kuting ba poso ngamkhai leitana thagat fa amadi tawpibal khangba ulakle loina makatana khana bikhigani ariba adu matam ga chanaba khosumal engat pirakani aibagi su asoba thajaba thamlagle ngasi su Imphal airport ki runway ki saruk sekharak padagi aeroplane amada tahan kidre ngasi Imphal International Airport ki aeroplane tarakam runway ki sarukta crack chatpa yaurokpadagi Delhi amadi Kolkata dagi Imphal tamna pairakpa aeroplane amada tahandana Kolkata airport halankre pause asina phangba paugi matunginadi ngasi ayu anganbari airport authority ki kangbuna routine work when airport asigi runway ki saruk sing yangsinbagi thabak chathage madura crack chatpa mafum khara leiramba thengna ki masidaki airport tabada akaiba leigedabadagi ngasi ayu pung tararom tabadagi Imphal International Airport da Taragadaba plane mari amada tahandana Kolkata airport halankre ngasi moreda angang ani dengi positive oikibaga loinana funna dengi ninaba miyoi nifu sukre Tengnopol district ki border town moreda tha khragi mamangdagi hauna kangna sandokpa dengi lainana maram oiduna angang ama leikidaba matungta laisalaje amuk moreda sandorokpadagi ngasi angang ani dengi lainana nabaga loinana punna moreda ngasi fawda miyoi nifu dengi nanare hana confirm tawre Dengi laisada si more border town the faksana sandorok padagi district malaria department na section tharwang ki dabuk lokat ba hukre more da leiba jumthong kuding da malaria department na dengi laitha tagi ngak thok na ba fawni ka thok pagi dabuk paksana sadagre loinana surveillance tawgi dabuk su heng nongthel naitana chathare ai khoi ki more pawmi na pirak pa pawgi matungin da tongan ba community kya ki mot sinduna maitai council more ki president mayang lambam thoibana malaria department na dengi laina tagi ngak thok na ba paikhalak liba section tharwang ki Thabak sing amadi ngamkai thabak sing asida ngamkai leitana thagale pawasin hai June thadagi July tara ka taruk fawagi manungda miyoi kuntra ka tarit more da leiba miyoi positive oiki rims tam miyoi ama seki ba duna tana hujik fawade dengi laina namaram oitana bisi ba yaudre district malaria officer Dr. Manivosan na aigoi ki more pawmi ka hakte na una tuna wari sana ba da phongdora ki bade more town manungda sub divisional hospital more ki special malaria unit team na hojik fawring kafa surveillance tawagi thabak aing nongtel khaktan leptana sathari ana phongdoki hausuk babagi ona district malaria department ki team singna more town manungda dengi na positive oraba lekai singa dudi faizam bank dagi sahi nifan dangari pada pamasa ama luhangnom bales dagi sahi taruk dangari pada pamasa ama punna miyoi ani positive oire loina ngasi more ki tingtong feng ward number 7 dagi sahi kun katari churapana pi ama dengi positive oidana funna more da dengi na positive oipa miyoi nifu sure Oi ba fiba mas da district administration Tengnopol kaktana tan Manipur laigano sum yang changpi don more da dengi na positive oipa masing hanghalak liba asdagi ngak thok na ba amade
matam chan ana laying ki thabak pakhat piu hana sumbori gi fraza singna pauche asida phongdorakle amuko gi midyang makada Imphal East ki mafam anida yumda jokwa huisingda anti rabies vaccination camp thokadore All Manipur United Clubs Organization amuko gi midyang makada Imphal East District United Club amuko Imphal East ki mafam anida anti rabies vaccination program ama veterinary and animal husbandry department ga khusam naduna lagli July kulumdoi amadi kunbari da fang thokani hairi an July kulumdoi da South Eastern United Club Organization ki member Organization Waripa South East Development Organization Center ki area Kongba Khunok da NT rabies vaccination program pang thokani ani subhanumit July kunbari da Social United Club Organization amadi suko ki member organization Waripa Peaceful Club Kurai Ningthopung da leiriba club ki area da supang thokani hairi anti-rabies vaccination program ase ay pung nifan dagi hawgani masida yumda jokpa hui singbu batang batam chana anti-rabies kap thokpa haibase yamna faba tawrang amani aina lawbaka lawraga thawramasi sinbani yumthong kudingda hui loinai atuba hui sing adu matam chan hidak kap thokpa ki thabakti kya tawnade maramaduna hidak kap thoktawa hui mayam hojik leiba organization asina thengnari maduna huina chikpana maram oraga thengnaga dabga dong thiba kya adudaki mangjawnana ngakthongnaba hui loiriba huibu sina isa isa gi huiba matam chan hidak kap thokongna no hona biu aibo wafam su thamlakle makha tarakwa atopa pauda manipur ki singilamda afasba karigi damakta laukthoktribano haina ukrul da leiba CSO sina MSRC da akanba wafam thamlakre tambaki mafum khara da makha tana afasba laukthoklaga karigi singilamda laukthoktribano haina ukrul da leiba tongan tongan ba CSO singilu sing basna Manipur Human Rights Commission MSRC da akanba wafam sing thamlakre Singilamda administration laithabagum tawre laigaki official sing posting pirabasu lamdre haina Manipur Human Rights Commission ki acting chairperson KS Manira phongdokre wafam singa si lambel pat laiba court complex ta laiba Manipur Human Rights Commission ki office ta pangthokpa pawgi mifam amada Manira phongdoki bane commission ki court room da pangthokpa pawgi mifam adu law officer Basanta Kumar Waripasu saruya ke acting chairperson KS Manira makhatana haikibada hokiba July 19 ta kingarang July 10 phawwa ugrul kem sitting pangthoki sitting adudi police reform ki matangda SP yauna khana nainaba DC yauna administration da laiba official sing unaduna wafam kya khanaba NGO sing unava CSA sing yauna akanava hostel amadi ugrul higher secondary school ki phibam sing yang sing ke CSO sing ki baike digi wafam kya thamduna tampa ki lamda afaspa lauthok laga sing ki lamda karigi lauthok tripano abo wafam sing thamlake Commission ki meke degi wafam batu loksin bakaloina da lainga ki mafum da haifum thokpa sing hairagani haibu wafam thamke hostel ki wena su laifum thokpa staff masing suna lairam dava school sing dus awal pakya laiba thengrak bada natana mafum masada tharak ki balenga ki official sing no joining haiba ngak dana ayam boiram ke fiwa masina sing the administration asi ningthina salaidre haibu wafam asi mayek sing na takle mafum batu da sang lubagi chalubagi sabsa report ama commission asem lagani amadi lainga kasida pisilagani haibu wafam su phangdoke Sangmai Turil da Oga Siva amati fata hauti thadarak pasing logi oiba zarak viragani Sanjit Kumar Hauzik Manipur da African swine flu santo bagi mi binary ba amadi COVID-19 case masing engalapagi mi binary ngai cheraga sida wakal khan thabak warfa masagi da khanba mioi kharana Sangmai Turil khongnung da Oga Siva langthanarak ba Praja kaya mi pai fokalle hiram basida praja kya na mari dainaba authority sing namadik jana action lawina na ba phongtok narakle Hiram masih kemarin ini ada Kaksing Municipal Council di office da pang thoki papawi mifam amada caretaker chairperson Naurem Sanjit Kumar Singh na phongdorak pada Sangmai Turil asi Kaksing gi saking mingsel oivada natana Turil asi da saidang dona hingli bane Kaksing abadi Kaksing gi akoi bada kundari ba miyo kyara thakna chana na poina sinari bane Kaksing water supply amadi kairak water supply ki scheme zu Turil asi gi ising dagi singkatuna piri bani masibo taru tanana thambai basi aikoi kudima ki thaudang ne adaba laibak thibana wakal khantaba watba miyosina o kasi bathadaba padaudi kaya haitaba hu haitatuna nga fabana singba matong huktaba thong kaya hek chatatuna lakle mana makatana hai asigumba matong huktaba thong sing asi logi oiba charak phangba yai karigumba thabak thong sing asi makatana sathaba thengnarabadi logi oiba charak soidana piragane hojik ok asi bathadariba asigi langla langjin piba ngamba amade makatarakpa asigumba thong sing satharakpada pau firakpa Miyosing lupa lising mangagi oiba akanaba mana piragani hana su lauthoki Ningsing bajai Turil khongnung asida uga siba kya langtharak padagi district administration Kaksing Municipal Council JNGBO aksu amasung KKCL singba organization kya go khusam nadun ahokiba lising ani kun mathoi gi January thada Save Sepmai River haiba paujel puba
ꯍꯤꯒꯤ ꯔꯦꯂꯤ ꯑꯃ ꯆꯠꯇꯨꯅ ꯇꯨꯔꯦꯜ ꯈꯣꯡꯅꯨꯡ ꯑꯁꯤꯗ ꯊꯥꯗꯔꯝꯕ ꯑꯣꯛ ꯑꯁꯤꯕ 25 ꯍꯦꯟꯅ ꯂꯧꯈꯠꯈꯤꯕꯁꯨ ꯂꯩꯈ꯭ꯔꯕꯅꯤ꯫ ꯍꯥꯎꯁꯤꯡ ꯍꯦꯛꯀꯤ ꯃꯃꯥꯡꯗ ꯐꯪꯈꯤꯕ ꯄꯥꯎꯗ ꯉꯁꯤ ꯃꯅꯤꯄꯨꯔꯗ COVID-19 ꯃꯤꯑꯣꯏ 38 ꯄꯣꯖꯤꯇꯤꯚ ꯑꯣꯏꯕ ꯊꯦꯡꯅꯈ꯭ꯔꯦ꯫ ꯃꯤꯑꯣꯏ ꯑꯅꯤꯅ ꯂꯩꯈꯤꯗ꯭ꯔꯦ ꯍꯥꯏꯔꯤ ꯉꯁꯤ ꯄꯣꯖꯤꯇꯤꯚ ꯑꯣꯏꯈꯤꯕ 38 ꯑꯁꯤ ꯊꯥꯔꯒ ꯑꯄꯨꯟꯕ ꯀꯟꯐꯥꯔꯝ ꯀꯦꯁ 1,39,910 ꯌꯧꯈ꯭ꯔꯦ꯫ ꯂꯣꯏꯅꯅ ꯁꯤꯈꯤꯕ ꯑꯄꯨꯟꯕ ꯃꯁꯤꯡꯅ 2,113 ꯌꯧꯈ꯭रे ꯍꯥꯏꯔꯤ꯫ ꯏꯗꯤꯅ ꯁꯣꯅꯤꯌꯥ ꯒꯥꯟꯙꯤꯕꯨ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯀꯧꯕꯒꯤ ꯊꯧꯑꯣꯡ ꯌꯥꯅꯤꯡꯗꯦ ꯍꯥꯏꯗꯨꯅ MPCꯁꯤꯅ ꯄ꯭ꯔꯣꯇꯦꯁ ꯇꯧꯈ꯭ꯔꯦ꯫ BJPꯒꯤ ꯂꯩꯉꯥꯛ ꯈꯨꯇꯧ ꯑꯁꯤꯗꯤ ꯃꯤꯌꯥꯝ ꯍꯤꯠꯂꯔꯒꯤ ꯋꯥꯔꯤꯗꯨ ꯅꯤꯡꯁꯤꯡꯕꯤꯌꯨ ꯀꯣꯡꯒ꯭ꯔꯦꯁ꯫ Enforcement Director EDꯅ Sonia Gandhibu hanjin hanjin kauba EDꯒꯤ ꯊꯧꯑꯣꯡ ꯌꯥꯅꯤꯡꯗꯦ ꯍꯥꯏꯕ ꯈꯣꯜꯂꯥꯎꯒ ꯂꯣꯏꯅꯅ ꯉꯁꯤ ꯃꯅꯤꯄꯨꯔ ꯄ꯭ꯔꯗꯦꯁ ꯀꯣꯡꯒ꯭ꯔꯦꯁ ꯀꯝꯃꯤꯇꯤ MPCꯒꯤ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯃꯦꯘꯥꯁꯟ ꯔꯥꯒꯤꯗꯤꯁꯤꯡ ꯃꯈꯥꯗ ꯙꯔꯅꯥ ꯄꯥꯡꯊꯣꯛꯈ꯭ꯔꯦ꯫ ꯙꯔꯅꯥ ꯑꯗꯨꯒꯤ ꯃꯅꯨꯡ ꯆꯟꯅ ꯈꯣꯡꯆꯠ ꯑꯃꯁꯨꯡ ꯀꯣꯡꯒ꯭ꯔꯦꯁ ꯃꯐꯝꯗꯒꯤ ꯀꯪꯂꯥ ꯐꯥꯎꯕ ꯆꯠꯂꯕ ꯃꯇꯨꯡ ꯃꯅꯤꯄꯨꯔ ꯄꯨꯂꯤꯁꯅ ꯊꯤꯡꯕꯗꯒꯤ ꯀꯪꯂꯥꯗꯒꯤ ꯍꯜꯂꯛꯇꯨꯅ ꯀꯣꯡꯒ꯭ꯔꯦꯁ ꯃꯐꯝꯗ ꯙꯔꯅꯥ ꯄꯥꯡꯊꯣꯛꯈꯤ꯫ ꯙꯔꯅꯥ ꯑꯗꯨꯒ ꯃꯔꯤ ꯂꯩꯅꯅ MPCꯒꯤ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯀꯩꯁꯥꯝ ꯃꯥꯘꯦꯆꯟꯗ꯭ꯔꯅ ꯍꯥꯏ Enforcement Directorna Sonia Gandhibu maram leitana hanjin hanjin kauba yaningde India ki ningkha tamnanaba honabada Congress Party amadi National Herald newspaper na asobo thaudang lawrakhiba ningtambagi thaudang aduda minungsi yenglaga Congress Party na lupa crore marfutra gi loan pikhibani masida money laundering case ka mari leinade case asibu money laundering the pansin da Congress Party ki lusingba Rahul Gandhi amadi Sonia Gandhi hanjin hanjin na kauba si aranba thawong ne India na ningkha tamdringedagi National Herald newspaper asi leramlabani sel votok pusin toba interest lawba karisu kaide thadong daba yadraba newspaper ni khanduna loan asi pibani money laundering eki makhada case panba yaba amata leide EDSC ngasi di baizweba misang mikai naiba political gi khudong chapa lawnaba amadi BJP gi khulai una sin aduna leire ED da natana India gi constitution khudimak India ki institution khudimak BJP na khulai una sin aduna leire ED da natana India ki institution khudimak BJP na khulai una sin aduna leire ED ki thawong asi Congress leader singbo harassment piduna political ki khudong chaba lawbani haige MPCC ki treasurer TS Lokeson hai democracy kannada bagidama pangthokpa dharna ne maram leitana ngami abiki matagum ED na kauba si yaningde lengak vai haiduna kusi tawba democracy khongkoinaba asi laibak thibani Congress bo BJP na koitan tanariba asina takpadi Congress Party bo BJP na ki haibani India se Congress Party ne ningkha tamba puragli bani India Congress na sem ki bani aujiti BJP lekhan India se mathang jon thorokpadagi kannaba haiduna laurubagi damakta wakhal divert taunaba haiduna ED tharakpani Nafilaktagi rajniti da kwaitagi sengba si Sonia Gandhi ni kanada sulaman sengba haibo wakhalot mangoda leite democracy kannada bagidamak asawa thaudang yai aige RSS amadi BJP na punduna chathariba power sing asdagi kalhaudrabadi lebagasi masoi tarakane matamabagi Hitler gi warido object ningsingba matam yaure hanbalaitana asuma masak miyamda khangan babathau tai aige Supreme Court amara leite aina lauthokraba case amani aduba BJP na laibangak pahaidaba amadi hiram kudimakta soitharakpadagi ovai leitaduna Congress leader singda ED hanjin thajin bani Masi dictator gi sasan chalaibagi thawne BJP gi losing basing education chawti habagi asengba kodamni aina hanagi MP Dr. T Mainana phongdoki aroibeda content sing asigi markui ba pau khara asiba paudam jariba Manipur local news YouTube channel asidagi yangberiba punamak pathaga jari channel asina domda kanarabadi subscribe tobi business subscribe tobi ramoloinana like and share to busu kawi kanuk namakpo amukhanna thagajari